ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 23ꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯤꯅꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯒꯅꯤ꯫ ꯉꯔꯥꯡ ꯌꯥꯏꯉꯪꯄꯣꯛꯄꯤ ꯕꯖꯥꯔꯗ ꯀꯨꯀꯤ ꯑꯅꯤ ꯂꯥꯛꯑꯝꯃꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯂꯥꯟꯃꯤꯂꯨꯟ ꯃꯁꯥꯒꯤ ꯆꯍꯤ 95, ꯍꯦꯡꯖꯣꯟ ꯚꯤꯂꯦꯖ, ꯁꯦꯁꯦꯝ ꯃꯁꯥꯒꯤ ꯆꯍꯤ 95, ꯁꯥꯡꯒ꯭ꯔꯥꯟ ꯚꯤꯂꯦꯖ꯫ ꯂꯥꯏꯅꯤꯡ ꯑꯣꯏꯔꯛꯄ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯒꯗꯧꯔꯦ꯫ ꯄꯨꯂꯤꯁ ꯁꯣꯔꯁ ISBT ꯑꯊꯨꯕꯗ ꯁꯦꯝꯖꯤꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯣꯔꯦꯗ ꯀꯨꯀꯤ ꯅꯨꯄꯤ ꯔꯦꯁꯇꯨꯔꯦꯟꯠ ꯇꯧꯕꯤ ꯑꯃꯒ ꯍꯥꯏꯁꯇꯤ ꯁꯤ ꯍꯤꯟ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯟꯒꯤ ꯗꯤꯃꯥꯟ ꯍꯦꯟꯃꯟꯕꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯕꯔꯃꯥꯒꯤ ꯃꯣꯒꯣꯛ ꯁꯤꯇꯤꯗ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯩꯕ ꯃꯐꯝꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯕꯣꯝ ꯊꯥꯗꯈ꯭ꯔꯦ꯫ ꯂꯥꯜꯍꯧꯕ 19ꯒ ꯃꯣꯡꯁ 2ꯒ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯛ-ꯑꯄꯟ ꯀꯌꯥꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯗꯤ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯃꯇꯪꯒ ꯂꯧꯈꯠꯆꯒꯦ꯫ ꯀꯨꯀꯤꯅ ꯁꯦꯔꯧꯒꯤ ꯃꯩꯇꯩ ꯑꯦꯔꯤꯌꯥ ꯁꯦꯔꯧꯒꯤ ꯇꯨꯔꯦꯟꯗ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯃꯩꯇꯩ ꯇꯥꯔꯤꯕ ꯁꯦꯔꯧ ꯑꯦꯔꯤꯌꯥꯗ ꯂꯥꯛꯇꯨꯅ ꯃꯅꯤꯡ ꯇꯧꯍꯜꯂꯤ꯫ ꯃꯩꯇꯩꯅ ꯇꯨꯔꯦꯟꯗ ꯀꯨꯝꯂꯨꯕꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯇꯥꯟꯈꯠꯂꯛꯏ, ꯀꯨꯝꯍꯟꯗꯦ꯫ ꯁꯦꯔꯧ ꯄ꯭ꯔꯖꯥꯒꯤ ꯍꯤꯡꯕꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯇꯨꯔꯦꯟꯗꯗꯤ ꯃꯅꯤꯡꯇꯝꯅ ꯀꯨꯝꯍꯟꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯏꯕꯨꯡ ꯑꯃꯅ ꯊꯧꯅꯥ ꯐꯅ ꯑꯃꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯨꯔꯕꯅꯤ꯫ ꯃꯩꯇꯩꯅ ꯍꯦꯟꯖꯤꯜꯂꯨꯕ ꯑꯣꯏꯔꯗꯤ ꯀꯨꯀꯤꯅ ꯑꯗꯨꯝ ꯐꯥꯔꯒ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯂꯥꯞꯅ ꯍꯣꯟꯗꯣꯛꯈ꯭ꯔꯒ ꯑꯃꯨꯛꯀꯁꯨ ꯎꯁꯤꯠꯇꯕ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯀꯨꯀꯤꯒꯤ ꯂꯤꯆꯠ ꯍꯥꯏꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯚꯃꯣꯗ KIA ꯂꯩꯔꯝꯕ ꯃꯐꯝ ꯑꯃ ꯂꯧꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯃꯤꯂꯤꯇꯔꯤ ꯑꯥꯔꯃꯤ ꯖꯨꯟꯇꯥꯁꯤꯡꯅ ꯑꯌꯥꯝꯕꯅ ꯆꯦꯟꯈ꯭ꯔꯦ, 3ꯗꯤ ꯁꯤꯈ꯭ꯔꯦ꯫ ꯔꯟꯋꯦ ꯄꯣꯠ ꯍꯣꯜ ꯂꯩꯔꯝꯕꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯑꯦꯌꯔꯄꯣꯔꯠ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫